ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯊꯋꯥꯏ ꯂꯥꯛꯄꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯌꯥꯏꯇꯝꯕ ꯋꯥꯔꯤ ꯑꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯋꯥꯔꯤ ꯑꯗꯨ ꯂꯦꯞꯆꯕ ꯇꯥꯔꯤ ꯃꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅ ꯍꯟꯗꯛ ꯌꯥꯏꯇꯝꯕ ꯋꯥꯔꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯄ ꯉꯝꯗ꯭ꯔꯤ ꯃꯇꯨꯡ ꯇꯥꯕꯗ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯄ ꯉꯝꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯊꯋꯥꯏ ꯂꯥꯛꯄꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯇꯦꯟꯖꯤꯡ ꯑꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯏꯃꯥ ꯀꯔꯤꯅꯣ ꯁꯤꯗꯤ ꯃꯆꯤꯠ ꯃꯆꯤꯠ ꯀꯥꯏꯅꯤ ꯖꯧ ꯖꯧ ꯀꯥꯁꯨ ꯂꯥꯎꯏ ꯀꯩꯅꯣ ꯈꯨꯠꯅꯤ ꯁꯤꯗꯤ ꯈꯨꯠꯅꯤꯅꯦ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯨꯔꯤ ꯈꯨꯠ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯊꯥꯗꯣꯔꯛꯄ ꯅꯥꯏꯗ꯭ꯔꯤ ꯇꯦꯟꯖꯤꯡ ꯑꯗꯨ ꯁꯥꯎꯅ ꯑꯃꯨꯛ ꯊꯥꯗꯣꯛꯑꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯐꯥꯒꯅꯨ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯁꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯑꯣꯠꯂꯤꯕꯁꯤ ꯂꯦꯝꯍꯧꯔꯤꯕ ꯈꯨꯠ ꯅꯥꯀꯜ ꯑꯃ ꯑꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯅ ꯃꯨꯛꯊꯦꯛꯄ ꯍꯧꯔꯛꯏ ꯊꯥꯗꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤꯗꯤ ꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯨꯅ ꯃꯨꯛꯊꯠꯄ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯉꯝꯈꯤꯗ꯭ꯔꯤ ꯃꯁꯥ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯗꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯜꯂꯤ ꯅꯪ ꯊꯥꯗꯣꯛ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯅꯪꯒ ꯑꯩꯒ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤꯔꯥ ꯅꯈꯣꯏꯅ ꯀꯤꯍꯟꯕꯗꯒꯤ ꯑꯩ ꯀꯤꯗ꯭ꯔꯕꯅꯤ ꯇꯧ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯂꯥꯝꯂꯒ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ ꯈꯨꯠ ꯑꯗꯣ ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕ ꯅꯪꯁꯨ ꯄꯦꯜꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯦꯠꯈꯥꯏꯒꯤ ꯅꯪꯒꯤ ꯅꯈꯨꯠꯁꯤꯁꯨ ꯅꯦꯠꯈꯥꯏꯒꯤ ꯅꯪꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯦꯠꯈꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯊꯨꯗꯦꯛꯈꯤ ꯃꯈꯣꯡ ꯑꯗꯨꯅ ꯈꯨꯠ ꯑꯗꯨ ꯎꯔꯨ ꯎꯪꯊꯠꯇꯨꯅ ꯅꯦꯠꯂꯤ ꯇꯦꯛꯈ꯭ꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯤ ꯇꯧꯔꯤꯕꯗꯣ ꯈꯨꯠ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤ ꯄꯥꯏꯁꯤꯟꯈ꯭ꯔꯤꯕꯗꯨꯗꯤ ꯑꯗꯨꯝ ꯀꯟꯅ ꯑꯗꯨꯃꯛ ꯊꯥꯗꯣꯔꯛꯇꯦ ꯑꯗꯨꯃꯛ ꯆꯦꯠꯅ ꯄꯥꯏꯔꯤ ꯍꯦꯔꯥ ꯃꯁꯤ ꯌꯥꯝꯅ ꯇꯧ ꯁꯥꯔꯤꯅꯤ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯛꯄꯗꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯦꯠꯊꯒꯦ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛꯁꯨ ꯐꯠ ꯂꯥꯎꯅ ꯀꯩꯅꯣ ꯑꯩ ꯈꯣꯡꯗ ꯌꯦꯛꯂꯛꯂꯤꯕꯁꯤ ꯈꯨꯠꯅꯤ ꯍꯟꯗꯛꯃꯨꯛꯁꯨ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯑꯇꯣꯞꯄ ꯈꯨꯠ ꯑꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯃꯨꯁꯤꯟ ꯃꯨꯕꯤ ꯃꯃꯥꯏ ꯀꯥꯕꯤ ꯑꯃ ꯂꯩꯕꯥꯛꯇ ꯍꯤꯞꯇꯨꯅ ꯇꯦꯟꯖꯤꯡꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯜꯂꯒ ꯂꯩꯕꯗꯨ ꯎꯔꯤ ꯃꯃꯥꯏ ꯀꯥꯕꯤ ꯃꯃꯤꯠ ꯑꯁꯤ ꯉꯧꯔꯣꯡ ꯑꯣꯟꯈꯠꯂꯤ ꯑꯩ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯤ ꯃꯁꯛꯁꯤ ꯅꯪ ꯀꯅꯥꯅꯣ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯃꯈꯣꯜ ꯊꯣꯛꯈꯤꯗ꯭ꯔꯤ ꯉꯥꯡꯖꯔꯤꯕꯗꯣ ꯃꯊꯟꯇꯅꯤ ꯈꯟꯖꯔꯤ ꯄꯣꯠꯅꯤ ꯃꯄꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯈꯤꯗ꯭ꯔꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯃꯅꯤꯡ ꯍꯟꯕꯗ ꯃꯈꯣꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕꯅ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈ꯭ꯔꯤ ꯇꯦꯟꯖꯤꯡꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯇꯥꯈꯤꯕꯗꯨꯗ ꯐ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯤꯅ ꯉꯥꯡꯉꯛꯏ ꯑꯩ ꯉꯥꯎꯔꯤ ꯑꯩꯒꯤ ꯀꯣꯛꯁꯤ ꯄꯨꯕ ꯌꯥꯗ꯭ꯔꯤ ꯃꯁꯤꯟ ꯃꯔꯥꯡ ꯂꯣꯏꯅꯃꯛ ꯎꯕ ꯍꯧꯔꯤ ꯑꯌꯣ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄꯗ ꯀꯔꯤꯁꯨ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯀꯅꯥꯃꯠꯇ ꯂꯩꯇꯕꯒꯨꯝ ꯊꯣꯛꯈ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯇꯦꯟꯖꯤꯡ ꯑꯗꯨ ꯅꯥꯛ ꯑꯣꯏ ꯌꯦꯠ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯇꯝꯗꯨꯗ ꯑꯇꯤꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯜ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯏ ꯇꯦꯟꯖꯤꯡ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯁꯥ ꯑꯗꯨ ꯋꯥ ꯃꯊꯛꯁꯤꯗ ꯇꯣꯡꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯅꯨꯄꯤꯅꯤ ꯑꯁꯤꯁꯨ ꯅꯨꯄꯤꯅꯤ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯤ ꯑꯁꯤꯗꯤ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯋꯥꯄꯜ ꯃꯊꯛꯇ ꯊꯋꯥꯏ ꯑꯃ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯇꯦꯟꯖꯤꯡꯒꯤ ꯃꯃꯤꯠꯇ ꯎꯔꯤ ꯃꯃꯤꯠꯇꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯦꯟꯖꯤꯡ ꯑꯗꯨꯗ ꯆꯥꯒꯗꯕꯒꯤ ꯌꯦꯡꯂꯤ ꯈꯪꯍꯧꯗꯦ ꯈꯥꯡꯅ ꯅꯣꯛꯈꯠꯂꯛꯏ ꯅꯨꯄꯤꯗꯨꯅ ꯍꯧꯔꯕ ꯃꯈꯣꯜ ꯑꯗꯨ ꯀꯤꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯦꯟꯖꯤꯡ ꯑꯗꯨꯕꯨ ꯀꯤꯍꯜꯂꯔꯤ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯏꯃꯥ ꯇꯦꯟꯖꯤꯡ ꯑꯗꯨ ꯏꯃꯥ ꯀꯧꯅ ꯑꯗꯨꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ ꯂꯦꯛꯊꯈ꯭ꯔꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯤ ꯑꯃꯃꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯨꯝꯅꯃꯛ ꯌꯣꯠꯁꯤꯟꯈꯤꯕꯒꯨꯝ ꯂꯩꯔꯝꯕꯗꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔ ꯃꯥꯜꯂꯤ ꯃꯐꯝꯗ ꯍꯟꯖꯤꯟꯈ꯭ꯔꯤ ꯃꯍꯟꯐꯝꯗ ꯍꯟꯈ꯭ꯔꯤ ꯍꯔꯥꯎꯕꯣꯡꯗꯒꯤ ꯅꯥꯎ ꯁꯨꯝꯂꯣꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯁꯨꯝꯗꯨꯅ ꯑꯗꯨꯃꯛ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯌꯦꯟꯗ ꯑꯉꯟꯕꯅꯤ ꯀꯅꯥꯅꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯈꯠꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯁꯥꯗꯣ ꯅꯤꯛꯅ ꯄꯥꯈꯠꯂꯒ ꯊꯣꯡ ꯑꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣ ꯄꯥꯜꯂꯤꯕ ꯀꯥ ꯑꯁꯤꯕꯨ ꯍꯪꯂꯝꯂꯦꯅꯦ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕ ꯖꯥꯠꯅꯣ
ꯀꯥꯗꯨꯗꯗꯤ ꯆꯪꯁꯤꯟꯗꯦ ꯃꯄꯥꯟꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯑꯉꯥꯡꯈꯩꯗꯤ ꯍꯧꯒꯠꯄ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯅꯤ ꯃꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯍꯥꯡꯒꯗꯕ ꯅꯠꯇꯦ ꯊꯣꯡ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯐꯀꯥꯏꯈꯤꯕꯒꯤ ꯈꯨꯗꯝꯁꯨ ꯂꯩꯇꯦꯅꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯀꯅꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯅꯣ ꯁꯤꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯅ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯂꯛꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯗꯧꯗ ꯇꯧꯕꯁꯤꯕꯨ ꯌꯥꯕ꯭ꯔꯅꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯂꯥꯝꯅꯕ ꯇꯧꯔꯤꯉꯩ ꯑꯣꯏꯃ ꯀꯩꯅꯣ ꯁꯤꯗꯤ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯊꯣꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯂꯒ ꯈꯨꯠꯁꯤꯗꯤ ꯐꯥꯈ꯭ꯔꯦꯗꯅ ꯍꯩ ꯀꯅꯥꯅꯣ ꯑꯁꯤꯗ ꯊꯣꯛꯂꯛꯎ ꯈꯨꯠꯁꯦ ꯐꯥꯗꯨꯅ ꯊꯝꯒꯅꯨ ꯊꯥꯗꯣꯛꯎ ꯊꯨꯅ ꯇꯧꯔꯛꯈꯤꯕꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯃꯁꯥꯗꯨ ꯊꯨꯀꯠꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯃꯤꯠꯃꯛꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯨꯠꯇ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯀꯗꯥꯏ ꯃꯥꯡꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯈꯨꯠ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯃꯃꯤꯠ ꯑꯗꯨ ꯀ꯭ꯔꯣꯛ ꯑꯣꯜꯂꯒ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯥ ꯃꯅꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯈꯠꯇꯨꯅ ꯂꯥꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯧꯔꯛꯄ ꯃꯥꯅ ꯇꯧꯔꯛꯏ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯅꯤꯡ ꯈꯪꯅꯍꯜꯂꯤ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯍꯥꯏꯊꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯏ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯑꯍꯥꯟꯕꯗꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯇꯨ ꯆꯨꯡꯈ꯭ꯔꯤ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯔꯒ ꯃꯨꯁꯨꯛ ꯃꯨꯕ ꯈꯨꯠ ꯑꯁꯤꯅ ꯑꯩꯕꯨ ꯂꯥꯎ ꯍꯥꯏꯗꯅ ꯀꯧꯔꯛꯂꯤꯕ ꯑꯩ ꯆꯪꯕ ꯌꯥꯗꯦ ꯃꯁꯝꯁꯨ ꯏꯐꯥ ꯐꯥꯕ ꯌꯥꯗꯦ ꯑꯩ ꯌꯥꯗꯦ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯈ꯭ꯔꯤ ꯃꯀꯣꯛ ꯑꯗꯨ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯑꯩꯕꯨ ꯐꯥꯎꯕꯁꯤ ꯁꯍꯔꯗ ꯇꯝꯃꯁꯤꯔꯥ ꯇꯝꯃꯔꯣꯏ ꯑꯩ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯂꯔꯣꯏ ꯑꯩꯅ ꯈꯪꯕ ꯈꯔ ꯂꯩ ꯇꯝꯊꯣꯛꯂꯨꯕ ꯌꯥꯔꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯒꯦ ꯑꯩ ꯆꯧꯀꯤꯗꯥꯔꯗꯨꯅ ꯄꯥꯎ ꯑꯗꯨ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯇꯝꯊꯣꯛꯇ꯭ꯔꯤ ꯑꯁꯣꯝꯗꯅ ꯑꯉꯥꯡ ꯈꯔ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯈꯨꯠꯇ ꯕꯦꯠ ꯄꯥꯏꯔꯒ ꯕꯦꯠꯃꯤꯟꯇꯟ ꯁꯥꯟꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯏ ꯀꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯝꯄꯥꯛ ꯑꯗꯨ ꯃꯈꯣꯏ ꯈꯔꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯤꯕꯅꯤ ꯄꯥꯃꯦꯜꯅ ꯚꯥꯏ ꯅꯪ ꯃꯊꯪ ꯌꯥꯎꯔꯣ ꯍꯟꯗꯛꯇꯤ ꯅꯍꯥꯛꯅ ꯀꯥꯎꯟ ꯇꯧꯕꯒꯤ ꯑꯣꯏꯅ ꯂꯩꯔꯣ ꯔꯥꯖꯅ ꯍꯣꯏ ꯚꯥꯏ ꯃꯊꯪ ꯑꯩꯒꯤ ꯇꯔꯟꯅꯤꯀꯣ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯤ ꯅꯨꯡꯁꯥꯗꯤ ꯊꯣꯛꯂꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯁꯥꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯄꯥꯃꯦꯜꯅ ꯀꯣꯛ ꯑꯗꯨ ꯌꯩꯕꯗ ꯐꯣꯔꯁ ꯀꯟꯃꯟꯈꯤꯕꯅ ꯖꯤꯡꯒ ꯃꯊꯛꯇ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯄꯥꯃꯦꯜꯅ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯎꯍꯧ ꯄꯣꯠꯇꯤꯅꯦ ꯑꯩꯁꯨ ꯖꯦꯝꯁꯅ ꯅꯪꯅ ꯇꯧꯕꯅꯤ ꯅꯪꯅ ꯈꯨꯜꯂꯨ ꯇꯥꯕꯅꯤ ꯄꯥꯃꯦꯜ ꯌꯥꯝꯅ ꯇꯞꯅ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯑꯁꯤꯗꯩ ꯀꯥꯔꯒ ꯂꯧꯊꯣꯛꯇꯣꯏ ꯁꯔꯨꯛ ꯇꯣꯛꯑꯁꯤ ꯁꯥꯟꯅꯔꯣꯏꯁꯤ ꯔꯥꯖꯅ ꯁꯥꯎꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯀꯇꯟ ꯑꯩ ꯈꯨꯟꯖꯔꯨꯔꯒꯦ ꯑꯗꯨꯒ ꯅꯪ ꯇꯣꯛ ꯇꯥꯕꯅꯤ ꯅꯪꯅ ꯀꯥꯎꯟ ꯇꯧꯕꯩ ꯂꯩ ꯇꯥꯕꯅꯤ ꯁꯤ ꯒꯦꯝꯁꯤꯃ ꯄꯥꯃꯦꯜꯁꯨ ꯇꯟꯃꯟꯕꯗꯒꯤ ꯍꯣꯏ ꯑꯩ ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯖꯔꯒꯦ ꯔꯥꯖ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯩ ꯀꯥꯟꯗꯕꯗ ꯃꯇꯟ ꯇꯜꯂꯒ ꯁꯥꯟꯅꯅꯤꯡꯂꯤꯕꯅꯣ ꯃꯥꯅꯈꯔ ꯀꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯗꯕꯒꯤ ꯐꯨꯕꯤꯗ꯭ꯔꯕꯒꯤ ꯋꯥꯅꯤꯗ ꯃꯁꯤꯜꯗ ꯁꯣꯟꯗꯨꯅ ꯀꯣꯛ ꯑꯗꯣ ꯂꯧꯊꯅꯕꯒꯤꯗꯃꯛ ꯂꯥꯛꯏ ꯀꯥꯗꯣꯝꯗꯒꯤ ꯀꯥꯈꯤꯁꯦ ꯈꯟ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯔꯥꯖꯅ ꯑꯃꯨꯛ ꯁꯤꯒꯤ ꯁꯣ ꯂꯣꯟꯕ ꯀꯥꯒꯤ ꯃꯄꯥꯜꯁꯤꯗꯒꯤ ꯀꯥꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯤꯗ ꯄꯜꯂꯒ ꯂꯩꯔꯦꯕ ꯍꯩ ꯄꯥꯃꯦꯜ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤꯍꯦ ꯊꯣꯡ ꯂꯣꯜꯂꯤꯕ ꯀꯥꯗꯨꯒꯤ ꯃꯄꯥꯗ ꯆꯤꯌꯥꯔ ꯑꯃ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ ꯔꯥꯖ ꯆꯤꯌꯥꯔ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯃꯊꯛꯇ ꯐꯜꯂꯤꯕꯗꯨ ꯂꯧꯊꯅꯕꯒꯤꯗꯃꯛ ꯆꯩꯅ ꯀꯣꯠꯇꯨꯅ ꯇꯥꯔꯛꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤ ꯅꯨꯡꯁꯥ ꯃꯉꯥꯜꯁꯤꯅ ꯃꯤꯠꯀ ꯂꯣꯏꯅꯃꯛ ꯊꯛꯀꯠꯂꯤꯍꯦ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯜꯂꯤ ꯀꯣꯟꯅ ꯊꯪꯗ ꯌꯥꯝꯅ ꯋꯥꯅ ꯀꯣꯠꯇꯨꯅ ꯀꯣꯛ ꯑꯗꯨ ꯐꯪꯖꯔꯤ ꯐꯪꯉꯤ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯁꯥꯟꯅꯔꯨꯕ ꯌꯥꯔꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯊꯛꯇꯨꯗꯒꯤ ꯀꯨꯝꯊꯔꯛꯅꯕ ꯃꯃꯥꯏ ꯑꯗꯨ ꯊꯣꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯨꯕꯅꯤ ꯀꯅꯥꯅꯣ ꯑꯁꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ ꯃꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯊꯣꯡꯒꯤ ꯑꯍꯣꯕꯁꯤꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯂꯒ ꯑꯩꯅ ꯌꯦꯡꯉꯨꯕꯗꯒꯤ ꯆꯦꯟꯁꯤꯟꯈ꯭ꯔꯤꯅꯤ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯄ ꯍꯧꯔꯤ ꯃꯤꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯃꯤꯠ ꯑꯗꯨ ꯀꯤꯗꯤ ꯀꯤꯍꯦ ꯊꯣꯡ ꯃꯅꯨꯡꯁꯤꯗ ꯃꯍꯥꯛꯇꯤ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯁꯤ ꯋꯥꯈꯜꯁꯤ ꯈꯜꯂꯒ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯄꯅꯤ ꯀꯅꯥꯅꯣ ꯔꯥꯖ ꯑꯗꯨ ꯈꯪꯂꯥꯎꯔꯛꯏ ꯏꯃꯥ ꯈꯪꯉꯤꯅꯦ ꯚꯥꯏ ꯄꯥꯃꯦꯜꯅ ꯔꯥꯖꯀꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯅꯤꯛꯂꯨꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯔꯥꯖꯅ ꯈꯪꯕꯗꯨ ꯎꯔꯒ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯗꯅꯣ
nangna mune yenga ga sangi dubo ras marai bakta kari ba humang ado taitho I makhola do nikna bai si manung da kanano ma laikri kadu da makot thinduna ras na hair I mamit aduna chumtring na kagi thong aduda yengduna laikri pamel na amu hair I kaino bai asidi thong lo laga thamba kani nang hana dagi su khangda ba sunat ta basibo James su makhoi gi marakta chansi lagtuna lepa adu yauri wadi ngangdi ani aduna sanari bo wari adu tumina adu maktai ras haujik su adum bai haujik ta si manung asida mi ama laikri asing mani bai pamel na yamna sauna kamai laiduino bai ai thajadi mi asu koine lonsinna thamlaba kasi gi manung sidabo mi kamai na sang doino nang bungaurabo ras peri peri mamin aduna mana hairibado summi haibagi maung tawduna bai mani minangbo asing maneba ai misna uhaurabani direct uhauri pamel su yade haibagi matagum marei tawri o kamaina no nangna urui haidubo rasu adum sumna haujik aina yengubada thonga sigi ahobasida manung sidagi mit amana thongda yamna nangna yengakpagi maung ama tawkhri taw aina yenglubadagi ukri khana fatlauna sinsinkri pamel su James su thajeram dabani adubu tamak liba asingma manba pawasida makhoi ani su kiba haurakli kaino asingro nang haidu rasna thuna aina muk phagi taw khidro phagi taw uri hairunu ai adum mihul thaunga su khidri asasilao yengroisi pamel ka James kadi masado udribani ni yengingba amadi pui era bai thajaba lamna thamkhraga amuk tangdi sumra haibado yengu kisi raski na kina aidi yengma ngamloiko ngamoi hasiniko pamel na lao ai khoi puni yengadabani makhoi om sangsinra thongi ahoba parengdu da pulap yenga I rasado khanglau lauraga bai leire bai tu thongdu dagi khangan handokri ras ado pamel ga James ka su amuk sangsindu na yenga I kanamata laibasu udi mana lay hairibasi kadaidano rasna udro noibu udro masamana thadaraga sumni lepagai khoida mamit phaina yengaga lairibado pamel di hanna amukasu yengi laiteda nangna panghaida haijili James su hoine laibu udeba mana panghaida haijinari ai khoi kina bhaidana ai kasu kibideko butkaina wa asi haibe hek loibaga James ki mamaida khupak amana thari ayo naine hatura nakhoyani pamel ngakna kaino bai nangna amuk ngauri basina James ado mare on khalak nakhoi hauji khupangna thari banatra pamel na ai thare minangbo kanana nangonda khupangna thagadori rasna amuk aishu thare ko James ngahakti mata wado tumina leplaga wakhal khanduna lei hauji ki mata madu makhoi ani di lapnu lepi aina thongji lasida leibani matau khuramna makhoi anida tharakadoriban aina onthoklu makhoi ani ase onsinaduna wari sabagum lairami soidre James adu thuna lauri bai soidre bai lairi bai asi hairaga yang senkri ani adu su thong adu da amuktang yengamaga kana senkri ashomnana ka manung dudadi mamin adu faina sauram thina yengduna lehawi ayukta thabak satpa khara lambida thongnara adum hanagi matauni khara amana lai katpa satnai khara amana thabak satpa mayawi khulgi khara wari sanarami sa thakpam hotel aduda amana hai khangdrine handaki lai harau basidi onthongna mahi lang haibdo oidori atopa amana amu aduni laimu illi ina khalukha khongba lupan narak mongsong laimuna pik thalli sau sai hairine hotel gi nupi aduna amuk sa sida laijare mama table du da sa du thammaga mathau tawkhri ahal aduna makha tarai laifau khuding ashum yawrak pasi tawhoi ba thabak nati hek fauri ba khuding asita fawani kholda awana tagadori bani sumi laibung senari ba thingu jam sagai gi mi si haidana koina lai harau da basi asina suwa soibani yamdaba ninita oirabasu humnita oirabasu harauram labadi asumna thoglibasi athoglam loidabani amana amuk saado paikhat na
ꯂꯥꯏ ꯍꯔꯥꯎꯕ ꯆꯍꯤ ꯈꯨꯗꯤꯡ ꯀꯨꯏꯅ ꯂꯦꯞꯄꯁꯤ ꯈꯨꯜ ꯃꯍꯤ ꯂꯥꯡꯉꯤ ꯍꯥꯏꯅꯔꯤꯕꯅꯤ ꯎꯃꯪ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯐꯤꯖꯤ ꯐꯤꯅꯥꯅ ꯅꯦꯠꯂꯨꯕ ꯌꯥꯕ ꯅꯠꯇ꯭ꯔꯤ ꯑꯁꯤꯗꯤ ꯂꯨꯈ꯭ꯔꯕ ꯂꯥꯏ ꯂꯝꯂꯥꯟꯕꯗ ꯐꯥꯎꯕ ꯃꯤ ꯉꯥꯎꯕ ꯁꯤꯕ ꯌꯥꯎꯅꯔꯤꯕꯅꯤ ꯗꯣꯁꯥ ꯂꯥꯡꯃꯟ ꯐꯠꯇ꯭ꯔꯕꯗꯤ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ hang ahal aduna sumi lighting ni matang sidadi ai khoi di thoina khangbu khangdi akhangba khara sina khangi ba haiduni akai ba mai bi su handaki matang sidadi matha sarabani da hotel family bi nu pi aduna ahal singa duda onsilak laga mama handaki sibu lai committee na kai bu khana ni haibagi ahal amana harau basi loiraga lai fataba singi sabanung man thadokani haibra hainabra khangdin hi mam hoidi kangjai kotpa numita fauba lei faudu taraga thabak makha sathagani kaina su hainawi nupi aduna amu amai bi satringai komna yengsinbira mu haibiu ko al khaina hainarabadi khara lumna su lawgani khulla si awaba taw hainabu tamibra ai khoidi kibana bu loiremi angang amana sensil lagduna nene talupa yang khaigi da pibiyo nupi aduna asuk yamba paisa gi tal lai ribadi karigino nauksa mi la khawbro nauksa do pakhatna nine ai khoi nine thoibi do ngarang dagi sarai hauribra lai ongna ribra akhangdri kaino mata hauri hospital da pukhathiye sak thongdri adugi tan chaga doribani sa thagli ba hal marak tagi amana aibongo kai paulai adagi pau pira abra doctor na pupu piraktri khangdriye ahal khai amakta lehaude ada puna satkhriye horen doctor degi halak laga khangani ye nupi duna tan ado hauna hus khangdreda hausi kansi kari bu thok laga doino sumna laina na bai tawrabadi phai ta sengna layok tunokpa tawrabadi nungaiten he nupi dugi wado taraga nausadi kari su khangjadabana ngarang su nungdangda masado break lai thekpani khangdi aidi kijabana yengjade ado aikhoi dana haiba aikhoi ninedo sak sara se haina hawdokpa sangubada masado yuma thak sajinda karaga nakpaga lairami haye ahal amana is hare sarai hawa oiroi ko lai ongna bo oigani ai khangi madu isuna pawdo tambada pupu sha se yadeba nupi adu tanadu nauksa da piraga se nauksa nang sak saroi haibaini tan ama hapirabani ko hoine ne nauksa du thuna tanadu puraga senkhri ahan makhaya du su paisa piramaga satkhri nupi duna sairiba posai glass na singbado phengdok tuna thammi table adu loisin na kai paunu khangri za ni hauji kansi awoi babu oiribra ta sengnaga ongnabu oirabadi atai misu mathang khullasida ongnarak pasu yai kamdawni sidia ashomnara ayu aduda hospital dani ngarang ahingdagi law khong tawrakleba thoibi yadu haujik su lepa laitena tawri doctor aduna imungi mida onsinduna ashumna hari kananu ashomna miyo yamata lakpigera thoibi gi mabung nauksa gi namapa do thuna hoi doctor yani lakjagi tumin thokri ani yado ata imungi miyo singadudi thoibi gi mata oduda tufak tufai san anaba fam tadrebido sena hauri doctor duna magi kada fam duna som ibi ma hoya sigi kanao ibirabano mabungni doctor hek pokmi nabani haibiyo doctor duna magi si karam kandagi haurakpano mamangda sumaina tawbaga yaukrabra mamangda si guma manaba amatadi tawba yaukhiri ngarangi sina ahanbani doctor adu magi anok adu high face singkat laga adudi matau koram nano sarai hauba hai sidi mamang digi adumak masada loina duna lakpa yawi natragana magi sibu haurakpa oigedoribra kupne yengsi haurakpagi matang adu wari makha tabiyo nauksagi mapa na ngarangi thaudok adu liba hore ai khoi thoibi si nungdang masi angang khara tuition tawbani migi yumda mayumda salaga tawbani ai khoi yumdagi khitangdi lapi magi tuition tawfumsi nungtige duma khongna satpani ai khoina thinma numisu yawi thabaka khara komadi adumak lawbi roba numisu yawni ngarangdi mapa sanau haidana tamkhibana mathanda halakpani
Yum yaurapaka masado khirum tawi hayambadagi aikhoisu thabaka yaurunu phamungda pothaduna laisero haibadagi adumak tuman khibani khanghauduna masado yamna kanna laurakpadagi aikhoisu sensinduna yenglubani mayadu krak siklaga mamin adu ngorong ongkhattuna sapting tingni hekta lairambani adudi aina khaluribsiga khitangni sanaba oiroi dauri wari sigi matung inna aina khangjabani asimakna summi haibadi laijadi adubu aina fanaba angamba thakta hotnajagi doctor anabadu hanagi adumaina amuk lehauri masado free hairaga lehauri yamna thina fiwam chahogre thuna thoibi hoigi imongi mi ama sor thabe tholaga sensinjana pawado tamlarabani doctor haugatuni hidak thiba haukri thuna sirin hidak haplaba ama makut aduna pairaga anaba adom tamna senkri makhongdo amukta phabiyo makhong makutto lengan bidanaba amukta sena phajinbiyo leiramliba mayamado sensinduna fanaba laknai doctor aduna hidak ado kapki hek tawbaga thoibi ado phuk haugatuna miyoibigi atoba khonjel amaga magi khonjel aduga ani pulap punchilaga aibu hidak kapkuno doctor aibu hidak kapkuno kaigumma nangna na food kaplabadi aina kaidoropagi yengo asi hairaga kasu gyan taduna thuna makok ado longna haithakri kasu thokidabagum tomina utup tabagum taduna laikri leiramliba mayam ado pakhatna duna masi da tasina duna adumak lainai khari matawni gi sire hausigi khonjelado ayamna kiri mahai omsin aduna ai magi manakta koina leiba ngamloidori ai yumda hankrani mari mata amana amu ai sakto thonglaga mayamgi thilaklagi ai asida dadi lehenbiranu ayuki matamdi khitang thengdarakli boisa adu mamagi thomok polang sabagi wa yanma maninga thoglakpani ai khoi ma sidiko tandi tanma sani nungsanaga nem tharaga taw haibasu nataba hainade ai ayuki nungsa thoglakpa matam sidabo isaga pathabani asumna wa ngang thoglaklaga wapalla domda lai asum laklaga kaino sidi minatrani maning khangan halli boisa do tariba tenzing gi thawa yaudraba haksang adu ubada boisa ado pakhana masadu nikri ima miya sibam lairi ima haina kanna lauramlaga thang adu mafam adu da hundok lamlaga laudun adumak sinkri boisa ado